ꯃꯌꯥꯝ ꯅꯥꯔꯗꯤ ꯆꯥꯕ ꯌꯥꯗꯦ. ꯅꯥꯕ ꯐꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯆꯥꯔꯛꯄꯁꯤꯗꯤ ꯈꯔ ꯍꯤꯡꯗꯣꯏ ꯃꯥꯜꯂꯦ. Hello guys, mayang ngasidi kuinasi narurebako. Ado ngasidi chicken thongba chadoine. Ide chicken thongba leire. Ide laphu ironba. Adagi sina kalejarga makan ga metpa. Ide salad khara leire. Ide chaba hoge ko mya. Mayam laphu je ngasidi akhoi chicken lei chapada ko. Lamhang dagi kak lei ne. Lamhang haji lamhang de nate dum mogi injang na pi thar ka mi leitaba mafam da. Mi emta leiram de da. Một sáng hả 이런 거 주저 하울. 하. Makan met pa.
하울 fazenda haur ꯆꯅꯝꯅꯦ ꯃꯌꯥꯝ ꯉꯁꯤ ꯃꯇꯟ ꯆꯥꯒꯦ ꯇꯧꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯑꯃꯨꯛ ꯃꯇꯟꯗꯣ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯕ ꯃꯇꯟꯗꯣ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯌꯦ ꯌꯥꯝ ꯃꯍꯤꯁꯦ ꯀꯌꯥ ꯄꯥꯝꯗꯦꯕꯀꯣ ꯆꯤꯛꯀꯟꯁꯦ ꯃꯍꯤ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ ꯅꯞ ꯅꯞ ꯂꯥꯎꯅ ꯀꯪꯅ ꯑꯗꯨꯝ ꯉꯧꯔ ꯆꯥꯅꯤꯡꯉꯦꯅ ꯏꯟꯖꯥꯡꯗ ꯁꯨꯃꯥꯏꯅ ꯆꯅꯝ ꯃꯄꯨꯝ ꯍꯥꯞꯄꯒ ꯆꯥꯕꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯂꯐꯨꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐꯪꯕ ꯇꯥꯏꯞꯇꯨꯗꯗꯤ ꯊꯣꯠꯇꯦꯕꯀꯣ ꯑꯗꯨꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯅꯥꯔꯨꯕꯒꯤ ꯆꯤꯟ ꯂꯩꯊꯩꯔꯨꯕꯒꯤ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪ ꯁꯥꯇꯛ ꯂꯩ ꯌꯥꯝ ꯍꯥꯎꯔꯦ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯅꯥꯔꯗꯤ ꯆꯥꯕ ꯌꯥꯗꯦ ꯅꯥꯕ ꯐꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯆꯥꯔꯛꯄꯁꯤꯗꯤ ꯈꯔ ꯍꯤꯡꯗꯣꯏ ꯃꯥꯜꯂꯦ ꯅꯥꯔꯤꯉꯩꯗ ꯄꯤꯖꯔꯗꯤ ꯀꯅꯥꯝ ꯆꯥꯅꯤꯡꯗꯦꯗꯅ ꯑꯗꯨꯅ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯅꯥꯗ꯭ꯔꯤꯉꯩꯗ ꯑꯍꯜ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯂꯣꯏꯅ ꯆꯥꯅꯤꯡꯕ ꯆꯥꯎ ꯅꯥꯔꯀꯥꯟꯗꯗꯤ ꯆꯥꯅꯤꯡꯗꯦ ꯍꯥꯎꯇꯕꯤ 토마토ꯁꯦ ꯍꯥꯎꯋꯦ ꯁꯥ ꯉꯥ ꯆꯥꯕ ꯃꯇꯝꯗꯗꯤ ꯇꯣꯃꯦꯇꯣꯁꯦ ꯍꯤꯡꯅ ꯆꯥꯕ ꯍꯥꯎꯋꯦꯀꯣ
ꯃꯌꯥꯝ ꯅꯥꯕ ꯍꯧꯒꯠꯂꯛꯄꯒꯤ ꯆꯥꯕꯁꯦ ꯌꯥꯝ ꯆꯥꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏ ꯇꯥꯔꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ